ꯆꯝꯐꯨꯠ ꯆꯥꯕꯅ ꯍꯧ ꯌꯥꯔꯦ ꯃꯔꯣꯏꯁꯦ ꯑꯗꯨꯝ ꯃꯨꯟꯖꯜꯂꯛꯑꯦ ꯐꯖꯅ ꯑꯗꯒꯤ ꯁꯥ ꯍꯥꯞꯆꯤꯟꯕ ꯌꯥꯔꯅꯤ ꯃꯁꯥꯁꯦ ꯁꯥꯒꯠꯂꯦ ꯁꯤꯗꯩꯗꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ 10ꯃꯨꯛ ꯐꯖꯅ ꯀꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯉꯁꯥꯏꯒꯤ ꯁꯥꯗꯣ 10ꯒ 5 10 ꯇꯔꯨꯛꯀꯨꯝꯕ ꯀꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯀꯥꯝꯊꯣꯛꯑꯀꯥꯟꯗ ꯑꯣꯏꯕ ꯐꯤꯕꯝꯗꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯃꯍꯤꯉꯩꯁꯦ ꯀꯪꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯂꯣꯜꯂꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯦ ꯃꯁꯛꯁꯤꯗꯤ ꯐꯖꯔꯦ ꯁꯤꯗꯤ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯀꯩꯅꯣꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯕꯤꯞꯀꯤ ꯔꯤꯞꯁ ꯑꯣꯏꯅ ꯄꯨꯖꯔꯦ ꯆꯝꯐꯨꯠꯅꯦ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯅꯦ ꯕꯤꯞ ꯆꯥꯗꯕ ꯑꯩꯒꯤ ꯁꯕꯁꯀ꯭राꯏꯕꯔꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯥꯛꯄꯤꯔꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯅꯨꯡꯁꯤꯖꯔꯕ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯖꯔꯛꯏ ꯃꯗꯨꯗꯤ ꯑꯦꯜ ꯄꯨꯔꯅꯥꯀꯥꯟꯇ ꯑꯃꯗꯤ ꯌꯥꯏꯕꯤꯀꯣꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯔꯦꯂꯤꯞ ꯀꯦꯝꯗ ꯇꯦꯡꯕꯥꯡꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10 2025ꯇ ꯈꯣꯡꯊꯥꯡ ꯂꯥꯏꯚ ꯃ꯭ꯌꯨꯖꯤꯀꯦꯜ ꯀꯟꯁꯔꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇꯞꯇꯥ ꯂꯥꯏꯚ ꯏꯚꯦꯟꯠ ꯑꯃ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯏꯚꯦꯟꯠ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯀꯗꯕ ꯃꯐꯝ ꯑꯁꯤꯅ ꯂꯪꯊꯕꯥꯜꯗ ꯂꯩꯕ ꯆꯨꯝꯊꯥꯡ ꯁꯥꯟꯅꯄꯨꯡꯗꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯀꯟꯁꯔꯠ ꯑꯁꯤꯕꯨ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯟꯂꯥꯏꯟ ꯑꯃꯗꯤ ꯑꯣꯐꯂꯥꯏꯟꯒꯤ ꯇꯤꯀꯦꯠ ꯊꯥꯕ ꯍꯧꯖꯔꯦ ꯇꯤꯀꯦꯠꯁꯤꯡ ꯑꯁꯤ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯀꯛꯄꯤꯒꯦ ꯍꯥꯏꯔꯒꯅ ꯁꯤꯗ ꯊꯣꯛꯍꯜꯂꯤꯕ ꯋꯦꯕꯁꯥꯏꯠꯁꯤꯗꯒꯤ ꯀꯛꯄꯤꯌꯨ ꯑꯗꯨꯒ ꯑꯣꯐꯂꯥꯏꯟꯒꯤ ꯀꯛꯄꯤꯒꯦ ꯍꯥꯏꯔꯒꯅ ꯁꯤꯗ ꯊꯣꯛꯍꯜꯂꯤꯕ ꯃꯐꯝꯁꯤꯡꯗꯒꯤ ꯍꯦꯛꯇ ꯐꯪꯕꯤꯒꯅꯤꯀꯣ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥꯁꯤꯡꯅ ꯇꯤꯀꯦꯠ ꯑꯃꯃꯝꯇꯪ ꯀꯛꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯏꯚꯦꯟꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯝꯃ ꯐꯨꯠꯂꯛꯑꯒꯦ ꯆꯝꯐꯨꯠ ꯆꯝꯐꯨꯠ ꯆꯥꯕꯅ ꯍꯧ ꯌꯥꯔꯦ ꯍꯦꯛ ꯄꯥꯝꯖꯕ ꯊꯣꯛꯑꯦ ꯃꯩ ꯆꯠꯂꯦ ꯃꯩ ꯆꯠꯂꯦꯁꯦ ꯉꯥꯃꯨꯛꯀꯤ ꯆꯥꯕꯗꯨꯗꯗꯤ ꯑꯩꯅ ꯃꯁꯥꯗꯣ ꯈꯤꯇꯪ ꯀꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯀꯨꯀꯔꯗ ꯑꯣꯏꯅ ꯀꯥꯝꯊꯣꯛꯄꯅꯦ ꯆꯞ ꯆꯥꯔꯦ ꯉꯁꯤꯗꯤ ꯃꯍꯤ ꯅꯝꯃꯕꯅꯤꯀꯣ ꯍꯥꯎꯋꯦ
하기도. 와, 이상해 쉬어야 되더라. 슈퍼조리 해지래. 모로코야, 쇼봉 이런 거지네. 야야. 맛있냐? 쌉싸.
라스디 버저리 짭짤 ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯩꯕꯅꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ